Hello everyone, mayam butaram nokchari. Masi tawjagadoriba reading sina adom gi thamoi kaihallamba adomda awaba pirambaga chatkiba mahakto karmana karamba para tambigadori mahakki punsida kari karma fangadaba lei kari lakadaba lei haibado adugi matangda tawba reading oigadoine. Adombu wahanliba misakse sigi name initial do pile number 1 or 2 anisida karamba yauge haibado yengbiraga pile amamam choose tawbiro aduga yengminarse ahanbasna pile number 1 gi oigadoine. Adombu wahalaga chatkiba adomgi thamoi kaihalamliba mahakto karmana karamba para tambigadori mahaki punsida kari karma lakkadouri haibase puna yengminase. Card home. Pile number 1 gi card home sida leireko. Pile number 1 kan bi kiba singi oinadi adom da awaba piramiba adom gi thamoi kaihalamliba misakse yamna mission miru oina tawba aduguma makhalgi mi oina tawiko. Haibadi adom se mahaka loinari matamda mahaki makhada namsillaga thambado yamna haina singna ko yamna lanjadaba saraga haina singna mahaki makhada namsillaga thamba matam pumnamakta magna dominate tawraga chatningbagi mawongda adugi mawongduda loinaba makhalgi mi oina tawi haiko magi mathakta kakhalakpa yadaba magi makhada sum leigadabani haibagi mawongduda namsillaga thamba haitare ko aduguma makhalgi mi oina tawebako somgi mafamda sumaina haibadi adomgi loinariba misakse sisina mathakta kakhalakpa yaroi aigi makhada sum leigadabani magi mathakta wa hangatna ngangba yaroi haibagi mawongduda ko matam pumnamakta adum hariba misaksina ngammaga chatningbagi apambase sumaina adum leiki na haibako aduga matam pumnamakta hariba misakse sisina adom se atopa kanagumba mioi ama hektaga haitare ko adum changdamnabagi mawongse ma adum tawe haibako madi adu tawine nangna si tawine haibagi mawongsida ko nangdi adu tawde mana si tawi madi si tawi nanga manade sum comparison yam tawbado adumaina yamna comparison su tawe na haibako relationship ta laiba kangbusingi oiragadi haiba misakse som nataba atopa kanagumba ama matamduda leiraga nakoi anigi marakta comparison tawkibado adugi mawongdasu uyebako karmana mangonda kari karamba para tambirakadauri haibasigi matangda yengba taragadi ko mahakna adomgi mafamda tawramliba maong haibadi pasta ko magi makhada dum namsillaga domse wakhal nungaifam khangdana thambikiba mahakna yamthina chawjana hingkibado haidi laikiba adugumbagi situation do adugi mahai oina haiba misakse magi punsi dasu khanghaudana ikhang khanghaudana mahakna aware sungoi oidana yamna suddenly yamna khangprek khanggadaba haitare mawongda karigumba achoba thaudong khak thokadaba layebako sisina maram orakanda mase makeup thorakpa haibado oigadoinebako mahakna tawjakiba aranba mayam ama mak soidana sigi thawjok sigi matungdagidi realize tawraanebako sigi thawjok sigi matungda realize tawraba matungda mase amuk hanna poklakpagi mawongda magi rebirth haitare ko adugumbasu lakpa yaeba yam drastic change ne lakadoise haibadi hana magi punsida mana leiramiba mawongse si nataba atopa anauba pum nauba mawong amada magi punsise change tawrakadoriba universe na maki mafamda ko khangprek khangba punsida sukhan khaludaba maki punsida ko aduguma makhalgi puba thangba ngamdaba chaina amakhak pirakadaba layen hai ko sisina pile number 1 gi oigadoine general reading oibanina mi khudingmakta resonate tawraktabadi yai adubu kadai phau sanabano do comment da dum ibiro thank you mathangi sina pile number 2 gi oigadoine card home khitang lokhatchage do bingase
ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯈꯤꯕꯁꯤꯡꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗ ꯂꯩꯔꯦꯀꯣ ꯄ꯭ꯔꯣꯖꯦꯛꯁꯟꯅꯦ ꯏꯅꯣꯁꯦꯟꯁꯅꯦ ꯗ ꯕꯔꯗꯟꯅꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯥꯔꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯀꯥꯏꯍꯜꯂꯝꯕ ꯑꯗꯣꯝꯕꯨ ꯋꯥꯍꯜꯂꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯑꯗꯣꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅꯗꯤ ꯀꯩꯗꯧꯉꯩꯗ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯄꯨꯛꯆꯦꯜ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯊꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕꯤꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯨꯕ ꯊꯥꯖꯕ ꯑꯗꯩ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯪꯕꯤꯗꯅ ꯑꯔꯦꯝꯕꯗ ꯇꯥꯍꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯁꯛ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯣꯝꯁꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯖꯔꯤꯕ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯇꯥꯏꯑꯣꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤꯕ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯈꯟꯖꯔꯨꯔꯤꯕ ꯃꯤꯁꯛꯁꯦ ꯈꯜꯂꯝꯂꯤꯕꯗꯨꯒ ꯑꯣꯏꯔꯝꯂꯤꯕꯗꯨꯒ ꯇꯥꯏꯑꯣꯟꯅꯔꯛꯄ ꯆꯥꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯗꯤ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯦ ꯇꯥꯏꯑꯣꯟꯅꯔꯝꯃꯦ ꯑꯣꯟꯅꯔꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯁꯛꯂꯣꯟ ꯌꯥꯝꯅ ꯌꯥꯝꯕ ꯁꯛꯂꯣꯟ ꯌꯥꯝꯅ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯈꯤꯕꯀꯣ ꯁꯤꯅꯅꯦ ꯑꯗꯣꯝꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯍꯜꯂꯝꯂꯤꯕꯁꯦꯀꯣ ꯁꯤꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯕꯀꯣ ꯑꯗꯣꯝꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯃꯅ ꯃꯉꯣꯟꯗ ꯑꯗꯣꯝꯕꯨ ꯋꯥꯍꯟꯈꯤꯕꯒꯤ ꯀꯔꯝꯕ ꯄꯔꯥ ꯇꯝꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯗꯤꯀꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯀꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯉꯣꯟꯗ ꯄꯣꯠꯂꯨꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯋꯥꯕ ꯆꯩꯅꯥ ꯄꯣꯠꯂꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯒꯗꯕ ꯂꯩꯔꯦꯕꯀꯣ ꯂꯥꯛꯀꯗꯕ ꯂꯩ ꯍꯥꯏꯔꯤꯕ ꯄꯣꯠꯂꯨꯝꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯆꯦꯟꯅꯤꯡꯕꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯜꯂꯛꯇꯗꯅ ꯍꯤꯡꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯐꯥꯎꯔꯛꯄꯗꯣ ꯃꯥꯒꯤ ꯕꯔꯗꯟ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯀꯣ ꯄꯨꯟꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯆꯦꯟꯅꯤꯡꯕ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯕ ꯊꯤꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯔꯩꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯀꯣ ꯉꯁꯥꯏꯒꯤ ꯑꯋꯥꯕꯗꯨꯗꯒꯤꯕꯨ ꯅꯥꯊꯩꯔꯒꯗꯤꯅ ꯈꯜꯂꯛꯄ ꯑꯌꯧꯕ ꯊꯥꯛꯇ ꯃꯉꯣꯟꯗ ꯄꯣꯠꯂꯨꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯂꯨꯝ ꯀꯌా ꯑꯃ ꯄꯨꯒꯗꯕꯒꯤ ꯃꯑꯣꯡ ꯑꯃꯀꯣ ꯎꯕ ꯐꯪꯉꯦꯕ ꯍꯥꯏꯗꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯗꯀꯣ ꯁꯤꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯁꯤꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯃꯉꯣꯟꯗ ꯅꯜꯂꯕ ꯃꯇꯝꯗ ꯁꯤꯁꯦ ꯐꯥꯎꯔꯛꯑꯕ ꯈꯪꯉꯛꯑꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯖꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯁꯤ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯃꯊꯟꯇ ꯑꯗꯨꯝ ꯔꯤꯌꯦꯂꯥꯏꯁ ꯇꯧꯖꯔꯛꯀꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯝꯈꯤꯕ ꯃꯥꯡꯈ꯭ꯔꯕ ꯊꯥꯖꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕꯗꯣ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯒꯅꯦꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗꯒꯤ ꯊꯥꯖꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯔꯤꯒꯦꯟ ꯇꯧꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠꯅꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯏꯀꯣ ꯁꯤꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯒꯗꯣꯏꯅꯦ ꯀꯗꯥꯏꯐꯥꯎ ꯆꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯏꯕꯤꯔꯣ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯣꯏꯅ ꯆꯥꯟꯅꯔꯛꯇꯕ ꯌꯥꯏꯕꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ